ꯍꯣꯏ ꯐꯅꯤ ꯇ꯭ꯔꯦꯗꯃꯥꯔꯛ ꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯀꯣ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯗꯃꯥꯔꯛꯇꯤ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔ ꯑꯩꯈꯣꯏꯁꯦ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯁꯤꯒ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯃꯔꯝꯗꯤ ꯇ꯭ꯔꯦꯗ ꯍꯥꯏꯔꯦꯗꯅ ꯇ꯭ꯔꯦꯗꯁꯦ ꯕꯤꯖꯤꯅꯦꯁꯀ ꯃꯔꯤ ꯂꯩꯅꯗꯣꯏꯅꯦꯕ ꯇ꯭ꯔꯦꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯁꯛ ꯈꯪꯅꯅꯕ ꯑꯗ ꯊꯝꯃꯛꯏꯕ ꯃꯥꯔꯛꯇꯣ ꯑꯗꯨꯅꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯇ꯭ꯔꯦꯗꯃꯥꯔꯛꯁꯦ ꯃꯥꯒꯤꯁꯨ ꯑꯦꯛ ꯂꯩꯖꯩꯀꯣ ꯇ꯭ꯔꯦꯗꯃꯥꯔꯛ ꯑꯦꯛ 1999 haidana leizari ko aduna cover tawdoini aduna trademark ta la ise akhoi magi color combination khuna moina haibada ICI prudential hairoba ICI gi da mayek ani ahum thokna color cheli ko adu mogi neba khangba kainone Adidas hairoba ko Adidas tu akhoi magi symbol su yaure mayek tu su yauzaidana adumai tawdana Coca Cola Sprite adai Pepsi adagi akhoi sign symbol logo natraga pattern ko 3D oibayai 2D oibayai adagi asigi dimension moi piri ba post si punamak se akhoi architect ki oiro ko suguma mayam sibu akhoi na trademark haira khangna gani ba yadi id maramdi Levi's Reebok Adidas adagi Sprite adagi kai haini Coca Cola gaisi magi shape amakhak leizakre ko shape tu mathakta mayek chauna thakhra ba ade register tawna leigra poni adu kanagam ta loba yaba nate maramdi makhoida su matam khara piri ba puthori ba poto Coca Cola gi bottle do asang machu gi oidra oi ko adu Coca Cola gi ga Sprite bottle ga machu su khena gani shape su khena gani ba Adidas ka Reebok ka Puma ga su khenai dana ko ade bank amaga bank ama State Bank of India si mai symbol am suma khade yaurangani angobu machugi blue mathakta State Bank of India an thai ko ICI Prudential gi su lei Canara Bank gi su lei dana HDFC gi sumaina mayam ama leiba magi product to magi poto adu kari gi damakta sigi sign symbol logo mayam se pattern mayam se la ino configuration mayam se trademark na la ino hai taragadi consumer sing se kannana bai damakta ne ba maramdi ngasi aina chumna sum dukan dagi pot legena satpa matamda akoina pamdoi sidi quality leiba potu neba potu quality do leiragadi akoina chabada thakpada su chingna ningai phaudre akoida su natra aduna akoi bargain tawning deba adu akoi compromise su tawning deba ana nupi akoina amukam dawi akoidi fizat laiteng da akoidi nupi haiba sidi depend tawidana ko aduna phajaba brand do phajaba product gi brand do akoi khalleba kharam nupi khara na haini Lakme pame hai kharam na L'Oreal pame hai kharam na akoigi shampoo Clinic Plus na bu hena nungai hai kharam na Sunsilk na hena nungai hai si akoina apam pam dagi sigi decide tawriba akoina choice amakhak thami se masi quality potu gi matungina akoina sizinabada nungai bado masa khangbagi neba masi akoina kamaina khangi haiba matamda potu gi magi mayek natraga magi pothok to adugi sign symbol mai pattern do khangdoineba adai tadi masi lairik haiba khakta nate lairik haitaba kana gumba khoi iba paba thoktraga su man market chatkhiba matamda dukan da thokiba matamda magi mayek tuga shape tuga lairiba bottle du da lairiba natraga potu pack tawai mawong do ani SCGD nahangi sumaina ai ichaduna lekpa moina haiba potuni ne sidi season abada nungai baduni ne haiba ilai laina khangdoi ne ba identify tawbse ngamgadoi ne ba ani bank ta chalaga mana magi pension book tu SBI dagi lokhoke hai tardi SBI se kadai de lege haise iba paba thoktraga su symbol du da yengaga khanggadoi ne ba aduna trademark se maru aina akhoi consumer sing sigi damakta thoklapane haiba sumaina